Russia's Saratov military airfield attack tawkhibaduna Ukraine the ballistic missile target tawrakpa yai Haibagi Akiba Mayoknare ngahan anganba yukta Russia's Ryazan region ge Saratov military airfield da drone attack sathakibaduge laman khumba oina Russia na Ukraine the ballistic missile sing sisinaduna target tawrakadra Haibagi Ukraine da Akiba Mayoknare Russia की माइकैदगी अटैक अदु यूक्रेन सथकिबनी हाइना क्लेम तौरबसु हौजिक फाउबा यूक्रेन की माइकैदगी रेस्पॉन्स अमत लाकबा लैत्रे रशिया की स्टेट मीडिया न फोंदोखिबा मतुंग इन्नदे एयर बेस अदुदा fuel tanker अमा काइदुना मई हौना चाकपदगी मियोय अहुम सेखी अदुगा कया अमना अशोक अपन नंखे यूक्रेन की मीडिया न दी थौदोक अदु ड्रोन अटैक सथबदगी ओइबा याय थौदोक टु द Tu-95 स्ट्रेटेजिक बॉम्बर अने अमांगता थोखे Soviet era ge Eagle 2 air base ase Tu-95 amasung Tu-160 strategic bomber squadron layriba mafam ne handakta Ukraine da akanba bombing kaya sathakiba du air base asidage jet sing na chawba role lawkhe US da base tawba foreign policy research institute ki maikaidagi phongdokibada Eagle 2 air base asida drone attack sathakiba du Ukraine na Russia na Ukraine gi infrastructure kaya target tawba thingnaba thawrang ama oiba yai haukiba chayol kharagi matam asida Russia gi maikaidagi Ukraine dage emergency grid sing da missile attack chathagani haina phongdokpa leikrabane madugi section thawrang oina Ukraine na air base aduda target tawba oigane satellite image ki matungin na Eagle 2 air base asidage Ukraine gi mathakta paktak na missile attack chathanaba Taurang tawbagi chapsaba report laide hairiba air base asida Tu-95 MS bomber taraga manga dagi taraga taruk phauba aduga Tu-160 na taraga manga lay Russia gi former Air Force Lieutenant Glad ID sop na haikibada Eagle 2 airfield ase laiwak adugi strategic aviation gi khwaidagi maruoiba airfield amane masina maram oiraga Ukraine na air base asida target tawramba oiramba yai Kremlin की spokesperson Dmitry Peskov na haikibada thokdok asigi matangda Russia की president da pau pikhrei thokdok sigi matangda media report adudi urei matau karamna thokdok thokibano haibagi matangda chapsana khangba ngamdre atopa development amadana Russia ge Kirk region ki governor na airfield adu drone attack sathabadage oil storage tank ama akai atoi nangkhe video post airfield adu da chauna mai hoduna maikhu karakpa unakhe Ukraine की border ga nangna lairiba region asida attack adu kanana sathagibanu haiba chapsana khangba ngamdre Russia na akanba missile strike satharakraba matungda Ukraine da emergency of blackout laukthokre Russia na Ukraine ge mathakta leptana akanba missile attack sing sathakraba matungda maruoina power grid sing semjin sajindri ba phauba Ukraine da lairiba miyamda numidang ge matamda amamba made ayingbada ge section lainaba section warol sing Ukraine laingakna khangalakre haire Russia gi akanba missile attack aduda masing khangdaba mi lainaba yum kaya paktangnana amangata thokan baga loinana Ukraine gi mafam ayambada leiba power grid sing paktangnana amangata thokan khre masigi chapsaba maramde kipna drone sing sizinaduna Russia gi mathakta akanba attack satharakiba duge chapsaba pakhumoina Russia na akanba heavy missile strike satharakiba dagi ni haire Ukraine drone sizinaduna Russia gi base camp anida landakre thamapan sumna songnaraglaba Russia Ukraine ani ge lan manung asida haukiba ningthauka numita Ukraine khwaidagi kanba Brazil attack Russia ge territory manungda chathaduna Russia gi military base camp ani mangan tagan khre haire attack adu Ukraine gi drone sing sizinaduna khwaidagi sathi bamongda Russia gi military base camp aduda landaki bani haina Ukraine gi senior official amana phongdokre Ukraine gi official amana phongdorokpada makhoi gi drone sing aduna Ukraine gi territory dagi paikraba makhoi gi special force ki matenga loinana drone adu gai tawraga makhoi gi chapchaba target thiduna Russia ge military base camp aduda chapchana attack tawduna amanga ta thogan khibani haina phongdorokle Ukraine satharagli ba strike asina no ba kipke tawge yauna tawba khongthang amada Russia ge hard weriba base camp aduda ahan boina Ukraine gi tawbang ambasing utpoina sathagiba attack ne matung ikan kanadana Russia gi maikei de gisu various missile sing Ukraine gi city tamna kapsilaki haina
ꯀꯤꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯌꯨꯀ꯭ꯔꯦꯟꯅ ꯖꯥꯄꯣꯔꯤꯖꯤꯌꯥꯗ ꯂꯩꯔꯤꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄ꯭ꯂꯥꯟꯠꯗ ꯑꯇꯝꯅꯅ ꯇꯦꯔꯣꯔꯤꯖꯝꯒꯤ ꯊꯕꯛ ꯆꯠꯊꯔꯦ ꯔꯁꯤꯌꯥꯒꯤ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯁꯔꯒꯤ ꯁꯣꯏꯒꯨꯅ ngahan leibak pokpa numita mahakna chair logduna phamkiba mifam amada haikre madude Ukraine na hogjiksu leptana Zaporizhia da leriba nuclear power plant da lepa leitana cell sing kapsilagli masina malem pumbada nuclear catastrophe thoganduna khudong thiba kaya thorakpage akiba miyam da phauna re soiguna Russian lanmi singa unaraduna makhata na phongdokhibada Europe ki khwaidagi chawba power plant ama oiriba nuclear plant ase soihan ngamhandana laukhat payaba thabak sing laukhat kadabane haujik kipna chatharagli nuclear terrorism asigi mayokta akan ba mawongda mayokna duna khudong thiba se thoktana ba honagadabani haibo wapam phongdokhe aroi bada tabiri ba pumnamak pu thagachare